ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯏꯃꯨꯡ 8,000ꯒꯤ ꯂꯩꯐꯝ ꯁꯥꯅꯕ ꯁꯦꯟꯇꯔꯅ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯄꯣꯔꯣꯝꯄꯥꯠꯇꯒꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯀꯥꯗꯔ 3 ꯑꯃꯁꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 13ꯗ ꯀꯛꯆꯤꯡꯗ ꯂꯩꯕ ꯌꯨꯀꯣ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯂꯨꯠ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯀꯛꯆꯤꯡ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯂꯥꯈ 3 ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ Norris Windona Sandok Serba Nimidangi Pauming Tabiriba Singbu Janabamna Kurumjari, Housik Pau Sandokna Pizari. Manipurda ing tapa purakna bagi paikhatpa khongthang ama oina imung 8,000 leifam sanaba center ayaba pirakre haina chief minister na phongdokre ngasi tongan ba MLA singamadi atai maru oiba officials sing amasung chief minister yauna paumi singa unabada chief minister na haikibada handak Manipurda ing tapa purakna bagi damag center gi luchingba singa unaba matamda mamang chahigi me thadagi haurakiba kalofki irangna mayum makai lehan khidraba imung singi yenglaga center na leifam sanabagi ayaba pibinaba haizarubada center na Manipurgi ing tapa puraknabagi damak ayaba pirakhibani hari chief minister na phongdokibada Manipurgi tangdu leita draba fibam na sokhallaba imung singi oina leifam yum chatrit henba saduna leiba hobada natana imung amawamgi yum sanaba senthang sing Kaithaba haukraba matung anauba oina privacy fangdana amadi school college ki atmosphere da kaiba oiduna chai ama hena school amadi college ki relief camp sing da leiduna laklaba imung lising taret mukki leifam sanaba yaba pirakibani masada affected area oriba Vishnupur district ki oina yum lising amaga subna taramanga Chandel district ki oina chamanga taramathoi Churachandpur district ki oina lising amaga chahum kuntra mathoi Imphal East ki oina chamanga marifadara mari Imphal West chani kunmanga Kachin district ki oina lising amaga chani tarat Kamzong district ki oina humfudara mari Kangpopi district ki oina lising amaga chanipan humfudara humdoi Tengnopaur district ki oina chanipan marifu sanaba khongthang paikhalagani haiba wafam thamkre Masada sunnatana displaced person singi leifam sanaba sentang kaithavada funding da award pa leibana imung lising ani chamanga mukki lupa lakh mari mukki changda hapinaba home minister da chief minister na taksin kre amadi mafam chaba jaga sing yengduna displaced person singi leifam saba haure haina su phongdoki amadi Manipurgi fibam da hanagi punsi laknabagi damak honariba NDA lenga ki luchingba prime minister union home minister bu chief minister na thagatpa phongdoki या मरुन हुजिक displaced person सिंग लाइरिबा सिंग सिंगी होंजनबा मोगी अवाना सि हाना मटिंग तौनबा हाइदना इदुगी कोइ तौबा कदमदा तौबा मतमदा कोइ युम मयाम होंजनबा याबगै दि मयाम सु हेना खंगबेरे युम around 700 houses की मतलब युम सारे अदि होंजनगी मयाम सु यावरे अखोई स्कूल कॉलेज लेरिबा थोग लेबा गमद्रिबा प्राइवेसी फंगद्रिबा मयाम सि अदुगा kitang home madam matam sang do se so sampur di kala ko matam sang ni so imphal dagi so sampur sang matam sang ni moye matam sang ba ya ne ko khana ba jaga sing hai dar khara sigi school college dum nei san basna academic atmosphere da sukai re aduga mu lairi ba mayam do su yam ware privacy later banina aduna hai ba sing sigi privacy pin na bugi yum khara piu na hai je bani yum khara piu hai ba sida hujiki we na ko na yum lising daret hujiki we na han ba pire yum lising daret da Vishnupur da lising amaga taramanga affected areas sing ayam basing the Sandel the yum changwa ga tramathoi Churachandpur da lising amaga song kun tramathoi Imphal East da changwa ga mokramari Imphal West da chani kunmanga Jiribam jadi hanori gi koi keno toroga laigra Kachin da lising amaga chani tarat Kamzong da Budra ga mari Kangpopi lising amaga chani pan round doi adagi Tengopal Chanipan ga Marfudra sumai to not rokana 7,000 gi huji order to be rahe aya to be rahe aduga highly similar proposals ke koi urban gi area da su yum sagor si sina general gi ni affected area na taba sigi da su koi proposal to ba
leire urban yum leidro mems Imphal East ki Porampatagi Hokiba Numita Imphal East District Police na aina Thinkraba Laluf KCP PW 𝐍𝐞𝐰𝐬 Taro Fagat Lehari Police ki team adana Fagat Pangam Kraba Mioy Sing Adudi Oinam Abung Meidei 𝐶𝐞𝐰𝐬 Lengmapokpam Hari Meidei 𝐶𝐞𝐰𝐬 Yaikhom Lukhoi Sing alias Inau 𝐶𝐞𝐿 Oinam Bizen Meidei 𝐶𝐞𝐿 Athokpam and Irengban Ongbi Inaubi Devi alias Nanau 𝐶𝐞𝐿 amadi Moyangtem Ichan Devi 𝐶𝐞𝐿 hari hariba mioy singasidagi 4-wheeler ama 2-wheeler ani mobile phone taruk sling bag ama wallet ani ID card ani amadi cell oina lupalak ahum lising marifunipan chamapan yankaisu police ke team aduna fagat pangam lehari mioy singadu khusu khulai sing thadok thazan tauba micham singdagi cell khaiba Government amadi private office singda makoigi oiba thabak thoram pangthokpana chingbagi thabak sing tawbada chauna chenaba singni hari Combined force ki team na tongan ba mafam singda thiwa humbagi thabak chathabada khutsu khulai sing fagat pale palai security force singna Churchanpur district ki tharoi loktagi local med pumpi 2-inch fit manga viral ani gomia powder gel 25mm X125 ki ani electric detonator ani magazine yauna local med 9mm pistol ama local med improvised hand grenade ahum local med pumpy ammunition ani fagat pangam lehari amaram dasu Churchanpur district ki Wongbal village ki Lamjang forest hill range tagi security force singna 303 rifle ama 303 live rounds ani 303 magazine ama stand yauna pumpy medium ama single barrel 12mm ama camo jacket long sleeve ama camo magazine pouch ama camo pant ama hariba sing asisu fagat pangam krei Thasige haukiba tang tara taruki nungtil pung ahumga minute manga taba matamda Ǩăɣsing Kaitel ge khongnang mari fangbada leiba UCO Bank lut tawkibada chenaba mioy sing adu ngasi Ǩăɣsing District Police na fagat pangam krei fagat khraba mioy sing adudi Ǩăɣsing sumak lekai Kaitel macha paringdagi Naurem Romeo chai nifut taruk apokpa leikitraba Naurem Gaur Hari kawi harini Mag nupi chire macha ani leirei Mag hana Indian Air Force sa tawag toram laba matung yumda potaduna leiba mioyni hiramasigi matang dangasi numidang Ǩăɣsing SP office ta pangtukpa paumi singa unaba amada DIG Range 2 Jogesandra Hawizamna Thasige tara tarukta thokiba thaudok asigi matangda Ǩăɣsing District Police ki additional SP operation Vinoy Chongthamna luchingba SIT ama semlaga additional SP law and order athokpam Ramendrona assistant tauba Achoba team ama semlaga thigalaki team asina chayol ama chupna kanna thigalaba matungda case asige man accused ase fagat pangam kibani mak fagalaba matung mahakna numit aduda sizinaki ba gari ferol thang yauna polam kaya fagat pangam klei masige mathakta mahakna numit aduda lut tawkiba sanfam dagi lupalak ahum listing ahumga chamanga ase recover tawbangam lei fagalaba miyoi adugi mathakta Ǩăɣsing District Police na case sama lokatuna numit aduda sizinnakiba nongmai yauna atai wat hauriba polam sing thigatpagi thabak chathari hari paumi singa unabadu da SP Ǩăɣsing TS Vikramjit na phongdorakpada Bangalore tawkiba numit adudagi hauna Ǩăɣsing District Police na SIT team ama semduna ahing nungtil khaiduna akan mamaongda thiwa hombagi thabak chathaduna laklaba matung ngasi numit tareni subada fabangambani asugumba mara leiba miyoi asi fabada achoba thaudang lokiba police ki SIT team Ǩăɣsing gi CCTV leiba imung singamadi mateng pangbirakiba miyoi singbu Ǩăɣsing District Police ki maikedagi thagatba phongdorakli tokiba ben but obagi incidentally mai leina Ǩăɣsing police station na local case to aiba adudagi leptana district ki pantaba additional SP na lutaba special investigation team na be chalaga lutaba miyoi ko musin onta pa gaiha ma Rest of them we aduga paisa 3 lakhs amusu 3,500 recovery tawa aduga mahana silver dress
ꯑꯗꯨꯒ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯈꯥꯡ ꯑꯗꯒꯤ ꯄꯩꯁꯥ ꯍꯥꯞꯅꯕ ꯂꯦꯞꯇꯣꯞ ꯀꯤꯄꯦꯗ ꯑꯗꯨꯒ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯇꯣꯡꯉꯛꯄ ꯈꯣꯡꯎꯞ ꯑꯗꯒꯤ ꯃꯥꯒꯤ ꯃꯃꯥꯏꯗ ꯀꯣꯚꯔ ꯇꯧꯔꯛꯄ ꯃꯥꯒꯤ ꯐꯦꯁ ꯃꯥꯛꯁꯁꯤꯡꯕ ꯑꯇꯩ ꯗ꯭ꯔꯦꯁꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯔꯤꯀꯚꯔ ꯇꯧꯏ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯒ ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯤꯖꯔ ꯑꯗꯨꯒ ꯑꯥꯏꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯤꯒꯦꯜ ꯐꯣꯔꯃꯦꯂꯤꯇꯤꯁ ꯂꯣꯏꯅꯃꯛ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯆꯞ ꯆꯥꯅ ꯐꯪꯅꯕ district police na honorable. Myanmargi kalimiyu amasung tamu anigi marakta leiba mafamda PDF amasung sarkar gi lanmi singa gi marakta ngasi ayuk akan mamoongda nongmai kapnakre source amagi matung ina thaudok adu Myanmarga Manipur gi lonaba kalimiyu amasung tamu anigi marakta leiba khampat koba mafam amada aina thingkraba lalhoba khara changjafam lauduna leire haibagi pau PDF amadi KNFB na khangba ngambadagi lalhoba sing taktuknabagi damak khutthokna kibani hari akan mamoongda nongmai kapnabada Manipur gi aina tingkraba laluluf amagi miyoi ahum sire amana faraga pukre hari ngasi ayuk pung taruk helakpada thokiba thaudok aduda miyoi ahum adu sikibani atopa paudam amadana PDF ki miyoi ahum nongmai kapnabada leikidre hari Churchandpur district ki tuivongda thasi ki tarama thoigi ayuk pung nipan tarak padwaida nubi macha amabu nan manipuri dukan phamba amana molest tawbagi thaudoka mari lenina 𝐶𝐞𝐬𝐬 village volunteer amadi United Tribal Volunteers na ngasi ayuk pung mangadagi tuivong bazar total shutdown lautokibani asam gi mafam amadagi laglaga tuivongda dukan hangduna lalon itik tawduna leiba miyoi amana chahi 10 romtak maksuribi nubi macha amada asigumba thabak chatharambani police agi fangwa pawgi matung inna nupi macha asana dukanda hair band leiba changlubani hari district administration asu curfew lauktokna makhatana hingsa gi thaudok thokhandana ba Jackson Thaurang Lokhatre Masiga Mari Lenina October Kunmathoi gi Pung Manga Makaida Women Police Station Churchandpur na Section 8 of POCSO Act 2012 ki makhada case ama register tawkre hari amadi police na makhatana investigation tawba amadi evidence sing fangna ba honari maramasina social media da aranba paw sandoktuna thagat pidana basu Churchandpur police ki maikedegi khangalakle On 21st October 2024, received a written report stating that a 10-year-old minor girl was sexually molested on 11 October 2024 at around 8 a.m. by one shopkeeper, namely Mr. Jakir, at Tuibung Bazaar near Venus Computer, while she went to purchase a hairband. Hence, a case was registered on 21 October 2024 at 5:30 p.m. under FIR number 07/10/2024 Women PS Churchandpur under Section 8 of POCSO Act 2012. And on the next day, that is 22nd October 2024, the accused, namely Mr. Jakir, surrendered before OC Women PS, and after proper verification, he was arrested in connection with the case. The police teams of Women Police Station are working very hard in completion of documentation and collecting necessary evidence in order to submit the charge sheet within a week. As it is clear that the Women Police Station team is working very hard to help the victim get justice. I request everyone to please not take law and order in their hands and help the police in getting the victim real justice as early as possible. I request public support. Please do not share wrong information, rumors, as it can lead to delay of justice, which no one wants. Once again, I request you to please stand with the police as we continue on the path of law. Amadi Tuibong total shutdown ye khongjang sogatpa singna ayuk angan badagi hauduna Churchandpur gi Tuibong bazar gi akoibada thoklaktuna lambida owa pochei kaya faizunjuna lambi thinki khongjang manungda nupi macha amada molest tawramba nupa adugi dukan gi pochei sing khongjang loi singna mai thakre hari makhata na pamdaba thodok sing thoktana ba district magistrate Churchandpur Danu Kumar IAS na Churchandpur district gi Tuibong gi akoibada Bharatiya Nagrik Suraksha Sahitya
VNSS 2023 gi makhada curfew thamkre athingba si makhataba order ama thoktriba fawa chetnagani haina Danu Kumar na khujek piduna thadrokpa cherol amana khangalakli Lam kasunga nu tem lo tam nu te yosi traffic point ndarwo traffic point che tu jingkal na kitong hi deyum lo ta kolpa chan ja adukan ki honga thil la lo se ki hal han Zirivam district apunba Pak Saubgi Chada Humfudragi Saruk Koliba Borobekra subdivision da Lairiba Maitei Singh Irang Hek Thorakibadagi Awaba Kaya Mayuknaduna Zirivam Fawa Yaudana Lairi Borobekra subdivision gi manung da Laiba Maitei Singh gi Khun Kaya gi Yum Kaya Hanjin Mai Thadok Piduna Amang Ata Thokan Bagi Cherak Asida Police Station da Jongsafam Lauduna Lairakliba Miyoi Singna Ekhoi Paumida Asumna Paudam Lakli Ziribam district manungda Borobeka subdivision manungda khwaidagi lina maming chatna leramba siri Tompapu onam Tompapu sing si hoji ekhoi ga pamin nazir sini mahaksi ngasi dagi chahi yangkhai humpu gi mamangda mafum sida khundarakna amasung khunthon hariba labdam sida khunai lor ama semada choba daito lorpa amasung laikai gi khana chaina ba huran chinthi torko matamda pichar tawdana lakba ahani miyamna yaba ahani adugo asigumba miyamna yaba ahan ngasidagi chahi yangkhai humpugi mamangdagi khundadana lereklaba ahalibumo sigi yumbak bom thugaibere amasung sangoi adagi kai ni singba loina mai thadok pirame loina maki macha ningon gi mayum tumna mai thadok pirame asigumba ahalibumo sigi maransi karino haibasi ngasi bawokta prajana hangduna leiri aduna tohoijaba bagi magi tantham tokpa hak talagasu democratic oba mung talhaningi asol anada apikpa samajda hanjel open nei ragu mokoi pandam phangadra haibagi wangduni prajana thamise Zirivam town dagi kilometer kunmanga rom chatlaga leiba Borobekra subdivision asida lairiba Maitei Singh asidi Langoi Chansen Krabanina Irangi Joitheng Nanglaba Manipurgi Atai Mafam Singdagi Hena Kudong Chadaba Mafam Ama Oire Madamaduna Borobekra Police Station ga Nanglaba Mafam Chaba Ama Yenglaga Lengakna helicopter tafam amatang athuba matamda sinviragadi Nomagi Irangi Fibam Fasilaktaba Asigi Yenglaga Kudong Charaktaba matamda Satok Sasingi Upai Ama Oigini Hainasu Lengake Puning Chingshilakli Chief mayamna pami bisi hek akoi Borobeka police station ge hek thangnaba sida mol hin macha makhlei masi chorana akoi gi biga taruk muk chawba mol hin macha ni message da khudaki ba emergency gi meeting lobo yana na bagi te helipad ama saba chi lamdam si prajana section khudi mungna pami masina akoi gi khudaki ba dong chaba chathok chachin gi maheu lang popor amoro yani disaster ma tholak pa matamda akoina communication की क्वाइट फम से जिरीबाम सबडिविजन की बोरबेका से बोरबेका सबडिविजन से हेलीपैड अमतंग साबिरगदी प्रजा से मियोबगी मिनुसी यंगबिरगा हेलीपैड अमतंग साबिरगदी हेलीकॉप्टर तानो थेमुन हरमो लेब ममांग द पुलिस स्टेशन से साबा होक मतम द हेलीपैड की दमक मकोना लमसी यारमार्क तौरगा थममबनी अदुना सिबावता मणिपुर सरकार ना पखा ताब एक्शन लोकल पिरक्ट्रे हजु पालेब लेयाना असिगुंबा Masida Manipur manungda khwaidagi lapaba Borobeka subdivision asista ko helipad amtang thambigadi mayamna sarkar gi tawbimin khangbadu soidana maki singtha jarakani Lengakba Luchingba Singi Marakta Tokhai Tanabana Manipur gi Mahausagi Tengdu Leitaba Kaihali Haina CPIM gi 𝐶𝐞𝐲𝐸𝐬 Zirivam Local Conference ta 𝐶𝐢𝐯𝐬 Santana Phongdokre Wafuma Singasi Zirivam gi Sorok Ating Bida Pangthokiba 𝐶𝐞𝐲𝐸𝐬 Zirivam Local Conference ta Phongdokibani Leibaki Luraba Tanfam Masida Leibak Asigi Lengak Chukli Pariba Double Engine gi BJP na Luchingba NDA government asina Manipur da Thokliba Tengdu Leita da Fibam ase Karamna Kokhan Sige Haiduna Kok Sungsin Naduna Khanabagi Mahutta
luchingba singi marakta amaga yingthinaduna khaibung tanaduna leiri India ki Prime Minister Narendra Modi Manipur da lakhanduna state asida thokliba imunaimu tanaduna misi mina asokapan awaba nangliba fivam asi yenghanba amade uhanba ngamdabata natana Delhi da chatuna fivam sigi matangda wari sanana basu sinba ngamde haina mahakna makha tarakle Hojik Prajamyamgi awaba leiba se isingi matikchana phangdaba aduga akoi lambi thongi jugo chadaba education gi akoi jibamda jibam higher secondary chhatra sina andalo jangsaliba masida akoi transfer wajasing lakhan bangam diba asigu singa se akoi ngasi sarkar asi failure ni masida datana jibamda akoi ahing khudingi tangdu leta daba akoi nupi obisina akoi lambi de thokdana aduga yare dana akoi leiba akibu tujum se masi kohon bangam diba se leiba sarkar asi akoi marali maramdi makoina manipur tholiba akoi nusinadaba haitari itri classes se masida maitei natra kukijogi leiba yemthidaba sida masolution na mapung phana wai sanum ngamdaba se akoina manipur sarkar gi aso failure haina lowi Thoram aduda Moirangthem Gopal Ajis Header Amadi Saraisam Thoibi Devina President Member Oina Saruyaki Malengi Lekitraba Maru Oiba Luchingba Kayagi India gi Rasniti gi Luchingba Singmaru Oina CPIM gi Secretary Sitaram Yechuri Hanagi West Bengal gi Chief Minister Oiramba Budadev Bhattacharya Amadi State Asigi Maitei Amasung Haukiba Chahi Lisangani Kunumdoi May Ahumdagi Haurakiba Maidei Amasung Kuki Jo Ethnic Kangluf Anigi Unkat Naba Asina Maram Ojuna Laikidraba Maribak Mazati Bunusi Zaba Mue Singi Mafamda Ikai Kumnaba Utkibaga Lodina Minute Ani Tumina Leptun Awava Fongdoki Wangzing Lamding Kaiter da perform family bi Ima Singh Hakchang Fana Anaik Yauduna Lainabagi Pandamda Nomagi Oiba Ayush ki Len Laing Bagi Kem Amangasi Pangtokre State Ayush Society Manipur Amasung Directorate of Ayush Lamfel Partner Education Enhancement Organization Lamdinga Kocham Naraga Pangtokiba Len Laing Bagi Kem Aduda Wangzing Lamding Kaitel da Haira Acha Athak Firol Manamasingna Chingba Tongan Tukanba Potlam Kaya Yun Biribi Imalising Ngapigani Ima Chahum Lom Lem Laing Baga Loinina Hidak Langtak Singsu Lemna Fanghanki Ngasigi Lem Laing Bagi Kemaduda Sarugyakibi Ayurvedic Physician Dr. Larik Yengbam Suzalatana Haikibada Lakliba October Kunipanda Pangtuka Doriba Ayurveda Dega Mari Lenina Ngasi EEO Lamdinga Kusam Naraga Lem Laing Bagi Kem Asi Pangtuk Jabani Atay Mafam Sing the Su Asigumba Kem Sing Pangtuk Naba Pandam Thamli Haina Fongdoki Kem Adu Pangtuk Bagi Matangda EEO Lamdingi Secretary General Langpok Lakpam Ramenna Haikibada Ngasi State Ayush Society Manipur Amasung Directorate of Ayush ka Kutsam Naraga Wangzing Lamding Kaitel da Perform Family bi Ima Ibel Mayam Asi Haksang Fana Lainaba Anayek Yaudana Bagi Sinjariba Kem Asida Punna Ima Ibel Chahum Lom Laing Naba Pandam Thamli Kem Asi Mai Pakna Simbi Bagi Damak State Ayush Society Manipur Amasung Directorate of Ayush Book Lafki Maikedigi Ikai Kumnaba Uchari Habagal Lonina EEO Lamdingi Maikedigi Ketelgi Ima Ibel Singi Yaifa Thaurang Amadi Ayush ki Thabak Thoram Singda Mating Pangjagani Haiki Ngasi akoina Wangzingi Ima Ketelda Ayush Free Medical Camp ama sinjabani in collaboration with Directorate of Ayush State Ayush Society amasung Education Enhancement Organization ga samnaraga sinjaba Free Medical Camp amani sigi se handaki ayurveda de liba de 29 da pangkok sagada siga mari lainana sinjabani sigi matung da so topa mafam kayada koina Free Medical Camp asi sinjari aduna agi ayush ki system asi mayamna nuchibiduna makata na su sigi kana basing asi lobby naga ajari ngasi October ki tang kun go humdoi English ngini kun gamari koi lamding wangjing bazar ki ima market leba ima ibel singi damakta health medical ke mama free oina ayush department ayush society government of manipur na sinduna education enhancement organization eo lamdinga ioina na kusinabani hauju fawda yamda patient samaga marfu koi register tawre hauju yemasi amkana chathari aduna matung su Kathel ima Kathel singi korokpa ayush department ki Tabu Forum Kudimakta Education Enhancement Organization
ꯏꯑꯣ ꯂꯝꯖꯤꯡꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯦ ꯊꯝꯖꯔꯤ ꯄꯨꯟꯅ Ikoi kuidana paikhalakba wildlife sanctuary gi issue maru oina Joliet region D2 amasung D3 amadi all exploration gi matangda social media amasung tungan ba public information publications singna sandorak ki babu rongmai naga council manipurna miyam amasung mari lenaba party singda organization asina kupna nainaraba matungda lokiba warif asibu Khangbinaba Hairakli, Miyamgi representative Oina Masada Sinarakpa Thodang Singh, Rongmai Naga Council Manipurna Tokfom Thopagi Matung Inna, Jalit Wildlife Sanctuary project pu facilitate Taurakpa, documentation Kudingma condemn Taurakli, Tungan ba entrepreneurs Singh social activists Amasung, government agency ga Mari Lenaba, Fom Party ba Mioy Singna, Publiki Mayukta Leiva Isu Singbu Yokat Naba Honarakpa Si, Yam Naning ba Kaining Aini Haina RNC ki press statement Amada Palakli. Arabida Maraba Pau Amuhana Pizari Manipurda ing tapa purakna bagi paikhatpa khongthang ama oina imung lising tare ki leifam sanaba center ayaba pirakre haina chief minister na phongdokre Manipur police na Porampatagi aina Tingkraba Lalhaluf amagi kadar taruk amasong tongan ba Kutsukulai Kiasu Churchanpur district tagi fakatangam free Asigi hawkiba tang tara tarukta kaksing da leiba UCO bank tagi paisa lut tawkiba miyoy kaksing police na fakatangam free lakh ahum recover tawba ngam free Northeast Vendana Sandok Serbe Numidangi Pau Matang Sida Loizari Ming Tabiriba Singbu Amuka Hanna Chan Mabamna Kurumjari पैसा यामना लेजतबा मीसिंगी हाइदि लाइरबसिंगी दमक्तदि यामना गुदोंसाइ कोन ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोइब खोट केमता लेते फजना तंबी हॉस्पिटल अमदा डॉक्टर अमना माइ पाकना बखनरप मतमदा हाइथोय सिंथोयरबा पैरामेडिक्स अमदि हेल्थ केयर टेक्नीशियन सिंगी अचौब थौदांग ले JR Institute of Medical Sciences ta degree amadi diploma in MLT OTT RIT diabetes management clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training pizari Pharmacy Council of India na approve tawraba pharmacy ki diploma course su yamna affordable oiba fee structure da pizari ICOJ paramedical की OTT department दा second semester तो exam था जरी यो तो hostel visit की खुदों चाबाम ले रही को अदुगा मना अपन tuition fee PE हादु ना सिदा education मोगी system सिदा फजना सोई बुफकत पकेम तो लेते फजना तंबी इसागी lab मतिक चान लेबा library मतिक चान लेबा सु hostel मतिक चान लेबा ना मरम मरगा hostel दा अपन hostel visit अदुम दे जत फंगे होय लोइजद्रगा सो अदुम nursing doctor सिंगना होय दा
लीड तौबीरगको अखोइदा ताकपीदना याम एक्सपीरियंस याम लेजे पैसा यामना लेजदबा मी सिंगी हाइदि लाइरब सिंगी दमक्तदि यामना खुदोंग साइ करिगुंबा लेत्रगसु हाइदि सहीगी स्कॉलरशिप अदुम कंपलसरी अदुम फंगे अखोइ सिदा तंबदगे अना हौजिक फाउबा सेकेंड सेमेस्टर तमकपसिदा अगोंदा कैमता अवाबा हाइदि कैमता लेते कैगिना हारकांदा अखोइदा अदुम फैसिलिटीज अदुम फंगहली लैब की फैसिलिटीज अदगे अखोइना खंगनिंगबा हाइनिंगबा पुनम हॉस्पिटल चलगा ओइरो लैब ता चलगा ओइरो अखोइ दुम तौवे इंस्टीट्यूट असिना पीरिबा खुदोंचाबा असि मयाम पुनः लौमिनसे पुनः तमिनसे खुदोंचाबा मयाम से लौमिनसे मयाम से पुनः तमिनसे फ्री काउंसलिंग सेशन अमसुंग डायरेक्ट एडमिशन की दमक मखाद पीरिबा नंबर सिदा कॉल तौबीदुना खुदोंचाबा असि लौबियु Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.